ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯗꯨꯃꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯖ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯣ?" "ꯍꯧꯒꯠꯍꯧꯔꯤ, ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯍꯧꯕꯅꯤ." "ꯃꯧꯅ ꯇꯩꯍꯧꯗꯕ?" "ꯇꯩꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨꯅꯦ ꯏꯇꯟ ꯇꯜꯂꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤꯗ." "ꯇꯟꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯗ, ꯅꯅꯥꯎ ꯅꯨꯄꯤꯅ ꯁꯨꯝ ꯇꯩꯕ ꯑꯣꯏꯔꯝꯒꯅꯤ." "ꯑꯁꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯅꯤ." "ꯍꯩ, ꯋꯥꯏ ꯇꯩꯕꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯋꯥꯏ ꯇꯩꯕꯒꯤ ꯁꯥꯎꯕ ꯅꯠꯇꯦ ꯕꯥꯕꯥ." "ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ?" "ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯃꯧꯁꯦ ꯁꯣꯏꯗꯅ ꯅꯥꯎ ꯆꯥꯎꯔꯅꯤ." "ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯏꯄꯥꯗꯤ." "ꯕꯥꯕꯥ, ꯑꯩ ꯑꯝꯇ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ." "ꯁꯤꯒꯤꯗꯃꯛꯇꯕꯨ ꯍꯥꯏꯔꯨꯅꯨꯗ." "ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯕꯥꯕꯥ, ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯔꯣꯏꯗꯣꯏꯅꯤ." "ꯍꯩ, ꯇꯞꯅ ꯍꯥꯏꯌꯨ, ꯃꯧ ꯇꯥꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯔꯁꯨ." "ꯍꯣꯏ ꯕꯥꯕꯥ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯗꯤꯕ." ꯂꯥꯏꯖ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯃꯧ ꯑꯅꯧꯕꯤꯅꯤꯅꯦ." "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯃꯧ ꯑꯅꯧꯕꯤꯔꯕ ꯅꯪꯁꯦ?" "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯒ ꯇꯧꯔꯛꯏꯁꯤꯅ?" "ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯁꯨꯃꯥꯡ ꯋꯥꯏ ꯀꯅꯥꯅ ꯇꯩꯌꯨ ꯍꯥꯏꯒꯦ?" "ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯕꯣ?" "ꯍꯩ, ꯃꯗꯨꯗꯤꯅꯦ ꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ." "ꯀꯩꯅꯣ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯕꯨ ꯃꯧꯅ ꯅꯠꯇ꯭ꯔꯗꯤ ꯇꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ?" "ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯕ." "ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ." "ꯌꯥꯝ ꯇꯥꯏꯅꯗꯦꯀꯣ ꯏꯆꯦ, ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯧꯅ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥꯕ?" "ꯍꯩꯃꯥ, ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯁꯤꯕꯣ?" "ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯧꯁꯤꯅꯅꯦ ꯅꯥꯎ ꯆꯥꯎꯅꯅꯕꯅꯤ." "ꯀꯩꯅꯣ ꯏꯆꯦ, ꯏꯅꯝꯃ ꯇꯥꯅꯤꯌꯦ." "ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯨ ꯂꯥꯛꯑꯣ." "ꯁꯤ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ." "ꯅꯪ ꯑꯃ ꯏꯄꯪ ꯄꯪꯉꯗꯅ." "ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯕꯨ ꯏꯅꯝꯃꯅ ꯂꯣꯏ ꯇꯧꯍꯟꯒꯗ꯭ꯔꯣ? ꯃꯇꯦꯡ ꯈꯔ ꯄꯥꯡꯗ꯭ꯔꯗꯤ." "ꯑꯣ, ꯃꯧꯒꯤ ꯃꯊꯧꯅꯤ, ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ." "ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ, ꯑꯉꯥꯡꯅꯅꯦ ꯏꯅꯦꯝꯄꯣꯛ ꯁꯥꯒꯅꯨ, ꯂꯥꯎꯒꯣ ꯊꯨꯅ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ, "ꯃꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯦ, ꯍꯩꯄꯥ ꯁꯥꯗꯅ ꯂꯩꯔꯤ." ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ, ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯕꯣ?" ꯇꯥꯆꯧ ꯍꯜꯂꯛꯑꯦ." "ꯅꯅꯝꯃꯗꯤ?" "ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯃꯅꯤꯌꯦ ꯇꯥꯆꯧ." "ꯇꯥꯆꯧꯅꯅꯦ ꯂꯧꯕꯨꯛꯇ ꯉꯥ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯈꯔ ꯐꯥꯔꯛꯄꯅꯤ." "ꯀꯥꯏꯅꯣ ꯇꯥꯆꯧ, ꯌꯦꯡꯒꯦꯅꯦ." "ꯇꯨ ꯁꯤꯗ ꯂꯩꯔꯦ." "ꯑꯌꯥ, ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯇꯥꯆꯧ." "ꯌꯥꯝꯕꯅꯦ, ꯏꯊꯥ ꯊꯥꯖꯗꯅ ꯂꯧꯕꯨꯛꯇ ꯉꯥ ꯌꯥꯝ ꯂꯩꯔꯝꯃꯤ." "ꯇꯥꯆꯧꯅ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯁꯤꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯒ ꯂꯩꯕꯒꯤ ꯑꯣꯏꯔꯦ." "ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯕꯣ." "ꯇꯥꯆꯧꯅꯦ ꯅꯅꯝꯃꯗ ꯑꯝꯇ ꯄꯤꯁꯜꯂꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯆꯧ." ꯊꯣꯏꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯏ꯫ "ꯕꯥꯕꯥ." "ꯀꯩꯗꯧꯔꯒꯦ?" "ꯇꯥꯆꯧꯅꯅꯦ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯏꯕ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇꯒꯤ." "ꯉꯥ ꯐꯥꯔꯛꯑꯦꯕ?" "ꯍꯣꯏ ꯕꯥꯕꯥ, ꯑꯩꯅ ꯅꯍꯥꯟ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤꯅꯦ." "ꯉꯥ ꯑꯆꯧꯕꯔꯣ?" "ꯆꯥꯎꯗꯦꯗ ꯏꯆꯦ, ꯉꯥ ꯃꯆꯥ ꯉꯥꯛꯇꯅꯤ." "ꯇꯥꯎꯔꯒ ꯆꯥꯕ ꯌꯥꯕ ꯌꯥꯎꯍꯧꯕ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯎꯍꯧꯋꯦ ꯕꯥꯕꯥ." "ꯐꯔꯦ ꯑꯗꯨꯗꯤ." "ꯍꯦ, ꯉꯁꯥꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯒ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯅꯪꯕꯣ?" "ꯏꯃꯨꯡ ꯋꯥꯏ ꯑꯃꯨꯛ ꯇꯩꯔꯝꯃꯤꯅꯤꯅꯦ." "ꯑꯩꯅꯅꯦ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤ." "ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯂꯦꯝꯅ ꯂꯩꯊꯣꯛꯑꯕꯗꯤ ꯅꯠꯇꯦꯗꯅ." "ꯅꯪꯉꯣꯟꯗ ꯍꯩꯄꯥ ꯁꯥꯗꯅ ꯇꯩꯕꯤꯌꯨ ꯍꯥꯏꯗꯦ."
Ichena ay yengsanbase yengsangraboni. Hai, yengsanbagi wa natene. Adudi kari. Imungi thabak tawbabu kaidawrage. Phagi dagi nakhoi ani mu khatnarakani ko. Baba, nachanupi atombise machin yam kali. Baba, imungi thabak tawbusibu kaidawrage ba. Yare kaidawrage nakhoi ani bo. Nakhoi ani mag loina chumi. Ekhoi babagidi asi ngaktani. Yare ngangdana leiranu isingdo chairo. Asumna makhoi ahumdo inkol adu surami. Inkol dagi thoraklaba matungda laija chakhumda changai. Langnen du chak thongduna leirami laija changsinduna. Langlen, nangi chak tu buloidri bo. Loidri nama. Ado loidi loira ani. Pabado chak lamena hayobani. Hoi nama loisilagi. Ibungo di thabak suba chakani haibra. Hoi nama. Ngasai ibungo na phari haiba nga dudi. Inama yam bagi khara ma tawraga khara ma na yaithoi. Laija changsinduna yengi. Siro ayaibaduna. Mani nama. Sidi yam minihi. Hoi nama yam bani. Nga ayaibase ay thamjinge. Nangna ne sizanaramdai da hairo. Sumaina phongna thambadi ne hekta loisinkiba khanghodabani. Nga se hekta chage phangdi. Aduna ne yamna haina singna chagadabani. Wado hairaga laija nga ayaibadu pusinduna chatki. Langlen machinda tapna solawi. Mawang amani ne. Thoibi chakhumda changaktuna. Inama. Kay haiki thoibi. Iromba papa loiraba. Loiri. Longadabada ngairi. Adudi ay lonbiragi nama. Lonbiragi ba. Pare. Sida lairido. Hoi nama. Nangna irola abanina inama chak thirage ko. Hoi nama. Langlen mana chak thiba haurami aduga thoibi mana irolami. Inama. Tachongna pharakpa nga do khara yaithokpra. Yamaledana yaithoi. Adudi ironbada amani hapchinse haunaba. Inamana pusingrabani. Ha, akuchina, kaigi. Thamjilage hai, adugini. Ay lauruge. Thebi pukhogatuna chatki. Laijado phamungda tumduna leirami. Iche, kaidawrage. Kainu iche na nga ayaiba thamjile haisibo. Kanana nangonda madugi wado hairaiba. Inamana haireini kainu. Madubu nangonda thawinke mutamaiba. Tamakpanati. Tamakpanatradi nangna kamai khangino. Ironbado aina lonba. Aduda nga ayaibado thake tawba. Ada leiramdabaduda hangubadane hairakpa. Ichena paikibane haibado. Is. Nangna mo haipa sadana iroluriba. Paba chak lame hai adugini. Nangama ko. Kaigino ba ichena nga ayaibado thamjilidubo. Chakhumda adum laiba yabado. Ichena adumaina thamjiladi. Inamana kai khandurige. Kari khan bahai babu kaino khaning ba khanja sanu. Khaning ba khanja sanoi. Aina ne thamgyawna thamjilibani. Adu thamjilaga ichi bu kari kanage. He apangbi nga se yamne yamine khitang na tine. Ado chakhumda thamaga thuna loini haibra. Ichena thamasu adum lautho ga sizina ga dabalai chamana dro. O manade adugini. Kamaina manadriba. Masigi apang bisidi is aibo apang bikain. Pangdudi singi haigi hairibro. Yengoi mau sigi mapamsi. Inak nakna. Kunlo na badan khangaba. Kanana khangba. Ibungona wana phara aga mana mapamda tumina pitokhrabadi. As ichegi wakhal sisuba. Wakhal nate asengbani ne haise. Nga khara khaksida. Nga khara khak haibagi wani. Chaba phangdaba imungdadi ne. Mayam khrabazani, mamalai khrabazani. Inamana ne adumaina hekta tawgadaba nate. Is nang khangiba. Phana kuina leminara aga kaidawai khangoi. Yam kuirabasi mangaire. Hai, phana phagera pharoira. Khangera khangoira. Mapam haibasidi ne adum piningbani khangedana. Piningaga ko pisajani kaino. Atopada pigedabasuna tabadubu. Inaudi mabuk yam pharida. Nangna phaba na trabanina awaba khangdri.
Ichena subhaba na te kaino. He, nachin kumakano. Tu, asida lady. Iron bada hapani haidanya. Ani ahum lauto. Aduga hanigi mafamda mutamamu. Hoi. Chakjana ba pabo hoisu kaurage. Laija, nga ayaiba lautukto na thokre. Nungthulgi matamni thoibi mangolda fi saduna le. Langnedi thabak mayam ama lushinduna leibaga. Ngahak pothaba oinane ngahakta uithakige. Aduga fi sarage. Natradi wabana. Nungsa sabasiga fi saba amta ngamaroi. Wado haibaga ngahak uithakirami. Laija do tumba yaba tumlaga haugalai. Iche, nang haugalaba. Nangi fi sabagi makolsinane tumbaga yaba nate. Ngasaidagi tumba yaba tumthoga. Kadaidagi tumbano. Tumba yadadana mitse pangagani leirisi khangaba. Yam leiramani. Masi aina haibsi thajada malune. Ho thajai. Adu thoibi. Nungsaga sabasida haijasiro. Kaidagi haino. Akhoi haino pali dudi. Chawsu chawdriba piibada. Chaba gamta yakiroida. Hayam chani kamai tawni. Chaniga sulaiti aduna khango. Khangbada tarabo. Hoi. Ado akhoi babadi. Ahalamba nila amdanane puna thokibani. Laija manaw nupigi nakanda phamthaduna. Langlendi. Inamadi tumamgani. Kariya. Haujing nungthilsida maumana tumsiliba. Thabak loisilaga tumkibani. Waramani adunani. Imungi thabak tawbadabu kayam wadorige. Haurani asigumbase amu. Haurakpagi natine. Ngahak tumjasanu. Maunane nungthin tumnade. Nungthin tumbase phatte. Laisabina tumbadi phabra. Laisabiga mauga manaba yaba natine. Ichena ngasaidagi mayam ama tumthoaga. Migi tumbada amu thugai birureno. Thugai baginati phataba thabak tawgano haibani. Ngahak tumbabu kayam kairage. Yam kai maudine nungthin tumba yade. Loirige. Ai haudoge. Tauruno haibani iche. Kaino tauruno haibaba. Ichena ngasai chak tokpadagi tummaga. Tumba pelena haugalai. Aduga inamana tumbada amu yelurano. He, aina tumbaga mana tumbaga banadi yaroi. Inamaso mini mi iche. Hai thoibi. Laisabiga mauga kaidongnungda manaba yaroi. Iche. Ima leitana mabu warakpigani asoiba takpigani haibasu aikhoigidi leiba nate. Adunane aina khara haidrabadi kamai tawdorige. Aigi wakhaldadi iche kaisu todokna kaidabra haina khali. Maduna nangi wakhalnidana. Angang nangi wakhalnane chatnaba yaba nate. Iche. Nangsu mau oiraga tawdanaba khangjalhaugadaba. Wado hairaga laija imungda langlenbo haudokpa changki. Thoibi machena do murum sonduna leihau. Aikhoichegi makoksidi pura kainomni. Somdana langlen na tumliba adu laijana haudoklami. Langlen su kauri budu taraduna haugalai. Kai hagina ma. Kai hagina te haugalo. Kai gina nungthin tumsili duba. Nungthin tumba haibase khwaidagi phataba thabakni. Langlen su haugalagli laija makhata aduna. Matung manaudi sumai tawganu ko. Langlen khumde tumille. Maningdane yendo loina kanghorabani. Machinjak thajalucho. Hoinama. Wado hairamaga laija du thuna thokre langlen machinda salhawni. Tumthabada ngairi. Tumpham chaphamga amata khangbana te tawrisi. Somdasu thoibina. Thawoina haudu uramaline inamase amu. Mana chai tokpadagi tumkibadagi thengai haugalaga. Nungthin tumba phatte gain. Kaino natomta murum solaga leiriduna. Kaisu tawde. Aine potpham pauta thogige. Wado hairaga laija thokirami. Thoibi thokriba macheda yengduna. Tawrisi yengune pibamsiga. Somdana laija singju yonbi hanubi tharogi manakta lai laijana. Ine singju do kita piro.
Laiza nang thoredana. Hoine. Tambirage aduda pham. Ado ine morokti sahalakanu ko. Kaidaurage nangmu morok asaba yam pamdaine. Nungtigi sahalao hairaga ngasidi kaidauraba. Ine ngarang ironbado morok saba hemandanane maning khara cheli. Aduna morok asaba chaningdraba ngasidi. Oh, aduna nidana. Mani ini. Se. Nangi singju se sida thamage. Adudi ine hekta chaba hauraki ko. Hauro. Nongmagine ine gi singju cha haudradi leiba ngamdaba tawrisi. Adubudi ne nani aigi singju hairidana. Mani ini. Adu Laiza nangbu kayam kuina leisaki ge haibano. Hauraba ine gi wahangdo mo. Nati. Phanadi liri haibani ne nangbo. Ine sidiba. Nongmatane nupa ama thengnaba uba wari sanabasu amata ude. Nupa gamta koidabra nangbo. Ine aidine khundaga nupa pusinduna unabado. Mi mamangda yam ikaijai. Karigi kairiba. Ahalaman ibung upa mayam sige mamangdane ine. Mani nangna haribadubudi yamna chum. Masi khangdaba laisabisu yamna leida ine. Lei damada lei ko. Makhoi mayamse ubada ine aine nupaga unagadaba tallida. Ado khangnabadi leiba natro. Kaino ine aisu laisabini kaidobagi leiroidoino. Leirati kok na yum panthokpa yadro nangbo. Ine yumga pangadaba tallida. Haima karigino ne yum palaga nupina tariba awaba mayamse ubadane yumga pangadaba tallida. Haima adumna khanduna leirabadi yararoi. Ine laisabigi punsimu nungaibadi anisuna leite hainaribani. Oh adubudi chumba. Aduna ine aidine nungaibase manghanba pamuri. Harona hainaribani laisabigi punsimu nungaibadi amuk hana hala aroi haidana. Adubune nungai haiduna laisabigi punsi aduda sum leige haibadi yaroi ko. Matang matam haiba amasu leiribani. Adum laisaraga leiraga hekta adum nungaigadaba nati. Miyoiba aikoise hanurakpa naiba asin ngahaki matam kharagi nungaibado khakta khanba yade ko. Tunggisu yamna khangadabani. Adunane nungai haidana yum pandabadi phatte yum pangadabani Laiza. Hoine yamna chum. Yum panbagi punsi sisune nungaiba makhal amani. Mani ini. Tharo makha taduna. Ado masina wa ama oikhrabasu. Nakoigi maududi phabra kamai dawi. Akhoi langnen buba ine. Hoi mamingdo langnen kaubro ine di khangdene. Kaubani langnen kaubani. Masakpu phana phajari hi. Phajabani ine. Lekai nasu kai nasu phatte kai na hainade. Masaktu ubadane ing lauradana yamna pharamgadaba mali. Mabuk mapaudo yamna pharamgani na hainaribani. Khangdeda ine kari haidoino. Hema kaino phatabro haisiba. Matam sigi maunabu kayam phadorigeda ine. Nangna hainingisibu phatte haininglibra me. Yengbadadi yam phaba malida. Ine mapanthonggi saktamna miyoibagi magun lepa yaba nateda. Hoi adubudi chumba. Ine aidine achumba ngakta haibani. Aduboba kayamuk yamna phatrage haiwani Laiza nangbo. Ine ka hena phatababudi nateda. Aduda khara yaubagi wan. Adu ini da hayudana. Phababudi phaba ini adudane thabak khara suningdaba. Tumba amasu yamna phai. Masado itantan badongna adum tawba. Thabak ama tawthorakpadane ichu tana tawdaba. Amadi hainaba ama adum naiba haitari. Masado isaw sangnumung tawba. Takpadagasi. Ine ima haibadusu leitrabanina aina asoibado haidadi kanana haini. Mani chumi chum. Ima do leiradi imana haizagadaba. Aina haibagi mathau tadi. Adubo hojikti aina haidadi kanana haini. Aikhoi thoibina hairubasu yaba nate. Makhagi angalnina. Yaroi. Ningun phatabi tadoini. Adune ini tarini. Yamna luida. Aikhoi paiba haire nupani chawchatnido. Sigumbagi maramda makhoindi kemta khangba nate. Ipa nupado adusu mangai chap mani.
Mani mani, nupani, makoinadi kari khangnido. Makoidine chauchatni. Adune ini, adunane. Khara aina asoiba yengsinbasida aingonda saungingbagumna. Aise, fattabi ningol, fattabi taraga tokpa. Mani mani, mongondadine sauningamdoini. O sauningba haibabune makoidawdo thilamdoini. Mawongdagadi yamna pharamgadaba mali aduga mayamnadi khangdaba ini. Mani mani, nakhoi imungda thokpabu kamaina khangni. Mani, mayamna khangdabani ini. Yungane paningba phawdeda sigi khanbada. Aduk haknasu khanjilunuda laija. Makoigi mawong matawsigane pabase thadoaga chatpa ngamgadaba mandi. Makoina pabase luna tawbigadaba mandi ini. Hera, adugidine mada pangtau tawba yaba nate. Thawbusu leiridudi. Khangdi, ipa nupagi wasima ini. Ho, adubudine. Mama mapadagi matu machana hene hekta hinkigadawribani. Mani ini. Macha ningol singnadi yamna henbani mama mapa ningbasi. Aduni ini yumga panbaga ngamgadaba mandeda. Yum pandabadi phattini nangbo. Chumi ini. Ka hena su khanjinganuko yumdi pandaba yadabani. Babagidine lekaisu leirisini. Makoina pangtau tawba yaba nate. Ine lekaidi nong phadoki wanida. Masa masagi mathau chinaba leinaba ngaktanina. Adum hekta migi imungdo yengsinba ngamgadaba nate. Chumi adusu. Khangdreda ini tawdoisi. Ado yum pandabadi yaro. Yum pandabanane hena wadoini nangbo. Kamai wadoiba ine. Yengu. Mau amatana ningol yum pandana lehanindabani. Hojik nungsinana leirabasune. Thina tawraga chapikrone hekta talakadawribani khangaba. Adugidi makoina laija ingonda hinjinba ngamgadaba nateda. O masidasu nate. Makoigidi hayengwai macha masu yaudana seba tawkhini. Seba tawnanaba leikini. Nangidi kadai leiraro. Makoinasu nangbu seba tawningaro. Matamgi matung inna. Nangi pabusu adumak taibang pal thadokduna chakhinido. Adunane matam aduda natomta yamna wahawgani sini inena nangonda haininglibasi. Hoine, inena hairibado yamna chummi. Nangnane paba thadokningdragana nupi oina poklurabanina yum pandabasu yadabanina yawong oina ilodana. Laija noktuna. Ine aduna yam pharagadaba malebo. O nangidine sina khwaidagi pharani. Hoine, inena hairisi oina tawba tare sina phari. Masidiba. Hima, wari saringaida matamga khanghaudre. Numita sindai tawraga leirame ini. Hoi, matamga si khanghaudene. Adoine aisu changage. Hoi, chango. Hayeng amuk thoklo. Hoine, selsi sida leire koine. Yare thanamu. Chatle koine. Asumna laija du chatkri. Laija manama yum changakpada langlen du philau sinduna leirame. Laija changsinduna. Langlen. Inama. Nangbu hojikta philau siliro. Hoinama. Ngasaidagi imungi thabak tawraga leiruraba. Yengoi, numit taraga philau sinba phate. Numit taringaida lawsingadabani. Matungda asumna tawganuko yam phattaba thabakni. Hoinama. Imungi kaigi waita sinbadi loirabro. Loire nama. Loireba. Hoi. Aikoi thoibidi thongalumda thokibani nama. Masi angangsina numit taraga chatpa hainabi ama kanna tawri. Lakki sanoba. Wado hairaga laijadu imungda changki. Langlen machinda murum solhau. Mana ngasaidagi chatpa yaba chaluraga yamna wakhal tabaga saradana. Pura inimpokni mana sarise. Khongthang khudingi hek yengsiladana. Mayum panbra haibasu pandi. Langlen do isau sauningna lei. Thoibina hanjilakpa matamda laijana. Numit taraga kadai chalurino nangna. Ichi hanjala amedana. Hai, aina hangisi nangondani. Karigino ya changlaga nangna thoidubo. Nate, nangsi nupini ni he. Nupa nati nasana kauthokpro. O ichi tawnane. Thabak leitabida thokpa nati. Kari, aibu thabak leitana thokpa kaina. Chumbu aina haise. Magi wa hanguraga
ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯇꯅ ꯇꯧꯕꯤꯅꯤ ꯁꯤ ꯑꯉꯥꯡꯁꯦ. ꯑꯣ ꯑꯩꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯕꯅꯤ. ꯑꯗꯣ ꯅꯪ ꯆꯨꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯕꯅꯤꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? 이제기 마봉도 아두다 좀더 숨 ꯈꯨꯝꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯀꯩꯅꯣ ꯈꯪꯗꯦꯕ 이싱 속박이 나마다 누파 우나루리바 너트로 아두 우나라가 그대로게 이제 야짱각버시다 누파 우나다디 아토포 우나버기 마담 레이라마로이 이싱 속박 톡바다 ngahak ꯊꯦꯡꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ 누파 우나버시부 ꯅꯪꯕꯨ ꯀꯌꯥꯝ ꯄꯥꯝꯒꯦ 우나ꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ꯭ꯔꯥꯕ 이제기두부 ꯀꯔꯤ ꯈꯨꯍꯥꯏꯅꯣ 누파 우나라가 ꯌꯥꯝ ꯐꯖꯕꯗꯧꯅ 이제 우나바 팡다바기 이제기두부 kalꯂꯛꯏꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯅꯤ ꯀꯔꯤꯒꯤ ꯍꯥ ꯀꯔꯤ ꯇꯧꯕꯒꯤ kalꯂꯛꯇꯣꯏꯅꯣ ꯑꯩꯅ 우나ꯔꯣꯏ ꯍꯥꯏꯅ 우나ꯗꯕ ꯅꯈꯣꯏꯗꯧꯅ ꯇꯧꯕ ꯄꯥꯝꯗꯕꯒꯤ 우나ꯅꯕ 누파 ꯂꯩꯇꯕꯒꯤꯗꯤ ꯅꯠꯇꯦꯀꯣ 이제 ꯀꯌꯥꯗ 우스지노 ꯌꯦꯡꯉꯨꯅꯦ 이랑 ꯇꯧꯕꯤꯁꯦ ꯂꯩꯁꯥꯕꯤꯅ 누파 우나ꯗꯅ ꯀꯅꯥꯅ 우나ꯗꯣꯏꯅꯣ 이제 ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯧ ꯅꯠꯇꯤꯌꯦ ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯅꯪ ꯈꯛꯇꯅ ꯂꯩꯁꯥꯕꯤꯔꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤꯅꯦ ꯂꯩꯁꯥꯕꯤꯗ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯇꯥꯔꯦ 이제 ꯃꯁꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯕꯥꯕꯥ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯃꯆꯤꯟ ꯌꯥꯝꯅ ꯈꯨꯝꯃꯤ ꯃꯆꯦ ꯑꯩꯅ ꯍꯥꯏꯕꯒ ꯊꯛꯁꯤꯒꯁꯤ ꯀꯩꯝꯇ ꯈꯪꯗꯕꯗꯧꯅ ꯇꯧꯏ ꯃꯆꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯆꯩꯕꯗꯅꯦ ꯍꯪꯒꯠꯇꯅ ꯈꯨꯝꯃꯤ ꯍꯥꯏ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯦꯗ ꯈꯨꯝꯃꯨꯔꯤꯕꯕꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦꯍꯦ ꯈꯔ ꯆꯩꯌꯨ ꯄꯥꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯥꯕ 이제ꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯈꯨꯝꯃꯤꯁꯦ 우리ꯗꯅ ꯃꯆꯤꯟꯁꯦ ꯄꯥꯕ 이제기 ꯃꯑꯣꯡ ꯑꯗꯨꯗꯅꯤ ꯉꯥꯡꯅꯤꯡꯉꯤ ꯆꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯍꯦꯛꯇ ꯉꯥꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯄꯥꯕ 이제가 ꯑꯩꯒ ꯃꯥꯏꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦ 와도 하려가 토이비 이몽다 짱키 라이자 사우나 마시 영앙세 얌나 헨가더리 하이 야리 그더르기나 코이바 마시 뽐바세 빠바나 깡컷바기 톡방악다니 하이마 아이고나 묵다이나라바 마진세 수마이나 깔레디 하잉 마용 빠라가 짜나라로이 토이비도 이몽다기 코마이 호 이제 하나 빠로 아두가네 짜나브레 잉게 ꯌꯦꯡꯉꯨꯅꯦ ꯄꯥꯕ ꯃꯆꯤꯟꯁꯦ ꯈꯨꯝꯃꯛꯏꯁꯦ 이제는 ꯈꯨꯝꯃꯛꯅꯕ ꯋꯥ ꯉꯥꯡꯉꯛꯑꯗꯤ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯇꯥꯕ ꯍꯣ 이베마 ꯅꯪꯅꯦ ꯆꯟꯅꯔꯣꯏꯌꯦ ꯅꯌꯨꯝ ꯄꯥꯟꯕꯗꯅꯦ ꯁꯨꯡꯆꯟ ꯆꯟꯅꯔꯣꯏꯌꯦ ꯍꯣ 이제ꯁꯨ ꯆꯟꯅꯔꯣꯏꯌꯦ 이자 ꯊꯣꯏꯕꯤ ꯌꯥꯔꯦꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯆꯦꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯆꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯅꯪꯅ ꯃꯆꯦꯅꯤ ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯉꯥꯡ ꯃꯥꯅ ꯍꯟꯗꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯕꯥꯕꯥ 와도 하려가 라이자도 사우나 이몽다 짱키 ꯆꯥꯎꯊꯣꯏꯅ ꯀꯝꯗꯧꯅꯤ ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗꯦ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗꯦ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯊꯧꯕꯅ ꯀꯩꯗꯧꯅꯔꯒꯦ ꯕꯥꯕꯥ 이자ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯣꯏ ꯕꯥꯕꯥ ꯅꯆꯦꯒ ꯅꯆꯟꯅꯨꯄꯤꯒꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯤꯕ ꯑꯁ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯅ ꯑꯗꯨꯝ ꯐꯖꯈꯤꯖꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗꯤ ꯄꯥꯕ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣ ꯄꯣꯊꯥꯖꯔꯨꯔꯣ ꯊꯧꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯄꯣꯊꯥꯏ ꯂꯥꯡꯂꯦꯟꯁꯨ ꯆꯪꯉꯛꯇꯨꯅ ꯃꯣꯏ ꯇꯥꯃꯣ ꯍꯜꯂꯛꯄꯤꯔꯝꯃꯦꯗꯅ ꯍꯜꯂꯛꯑꯦ ꯋꯥꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤꯕꯅꯤ ꯏꯁꯤꯡ ꯄꯨꯔꯛꯎꯔꯥ ꯌꯥꯔꯦꯗ ꯆꯥꯛ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤꯕꯣ ꯂꯣꯏꯔꯛꯑꯅꯤꯌꯦ ꯌꯥꯝ ꯂꯥꯝꯃꯕꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯥꯝꯕ ꯑꯣꯏꯗꯦꯗ ꯑꯗꯨꯒꯤꯕꯨꯗꯤ ꯃꯣꯏ ꯇꯥꯃꯣꯅ ꯄꯥꯝꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯑꯗꯨꯝꯕ ꯏꯔꯣꯜꯂꯤ ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃꯁꯨ ꯅꯝꯃꯤ ꯑꯁ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯨꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥ ꯑꯌꯦꯡꯕꯤꯒ ꯍꯩ ꯃꯦꯠꯇꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯒ ꯃꯦꯠꯂꯨ
ꯀꯩꯒꯤꯅꯣ? ꯃꯣꯔꯣꯛꯁꯨ ꯆꯥꯗꯕ ꯅꯪꯅ ꯍꯣꯔꯦꯟ ꯁꯥꯔꯒ ꯆꯥꯕ ꯉꯝꯗꯗꯅ ꯇꯣꯛꯀꯅꯤꯀꯣ? ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯔꯣ? ꯑꯩꯕꯨꯗꯤ ꯉꯝꯅꯤꯌꯦ, ꯃꯣꯔꯣꯛ ꯆꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯉꯝꯒꯗ꯭ꯔꯥꯅꯤ? ꯑꯗꯨꯏꯗꯤ ꯍꯥꯞꯆꯤꯜꯂꯨ. ꯍꯩꯃꯥ, ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯃꯁꯤꯗꯤ. ꯂꯣꯛꯁꯦ ꯊꯨꯡꯒꯦ ꯇꯧꯕ, ꯑꯗꯨ ꯐꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ. ꯑꯁ, ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯔꯒ ꯍꯩ ꯆꯥꯁꯟꯗꯣꯏꯕ? ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ. ꯑꯃꯨꯛ ꯍꯦꯟꯖꯤꯟꯅ ꯅꯥꯗꯅꯀꯣ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯏꯅ, ꯅꯥꯕꯁꯤꯕꯨ ꯍꯥꯏꯕ ꯉꯝꯕꯗꯧꯅ. ꯑꯣ, ꯆꯥꯅꯤꯡꯅ ꯆꯥꯔꯗꯤꯅꯦ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯏꯕꯦꯝꯃ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯃꯃꯥꯡꯗꯁꯨ ꯑꯩ ꯆꯥꯅꯤꯡꯉꯗꯤ ꯆꯥꯏ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯗꯤ ꯁꯤ ꯃꯣꯔꯣꯛꯁꯦ ꯁꯤ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯒꯦ. ꯍꯣꯏ. ꯑꯁ, ꯍꯥꯎꯗꯧꯔꯤꯍꯦ ꯉꯁꯤꯗꯤ. ꯇꯤꯟꯗꯨꯝ ꯆꯨꯝ. ꯌꯥꯔꯦ, ꯆꯥꯕ ꯍꯧꯔꯣ. ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯩ ꯃꯦꯠꯄꯗꯣ ꯆꯥꯔꯝꯃꯤ ꯑꯌꯤꯡꯕꯤꯅ. ꯅꯣꯏ ꯆꯦꯒ ꯏꯅꯝꯃꯒꯗꯤ ꯀꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯏꯅꯝꯃꯗꯤꯅꯦ ꯂꯣꯛ ꯇꯧꯕꯒꯤ ꯆꯥꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯗꯤ ꯁꯨꯃꯥꯏ ꯃꯦꯠꯄꯁꯦ ꯀꯩꯁꯨ ꯆꯥꯗꯕꯅꯤ. ꯑꯣ, ꯍꯥꯎꯋꯤꯍꯦ, ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯅ ꯃꯦꯠꯄ ꯍꯥꯏꯔꯦꯗꯅ. ꯑꯗꯨꯗꯅꯦ ꯇꯥ ꯄꯥꯔꯤꯅ ꯅꯪꯒꯤ ꯍꯩꯈꯨꯃꯦꯠꯁꯤꯗ ꯉꯥꯎꯔꯤꯁꯦ. ꯑꯌꯤꯡꯕꯤꯅ. ꯄꯥꯔꯤ ꯍꯥꯏꯔꯒ ꯀꯩꯅꯣ? ꯇꯥ ꯊꯣꯏꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯇꯥ ꯊꯣꯏꯕꯅꯅꯦ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ. ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒꯦ ꯍꯥꯏꯗꯅ. ꯍꯥꯏꯐꯝ ꯊꯣꯛꯏ. ꯅꯈꯣꯏ ꯃꯇꯝ ꯆꯥꯅꯤ. ꯇꯥ ꯊꯣꯏꯕꯗꯤ ꯌꯥꯝꯅꯕꯨ ꯂꯤꯔꯕꯅꯤ, ꯃꯇꯣꯝꯇꯒ ꯄꯣꯛꯑꯦ. ꯍꯣꯏ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯇꯛꯁꯤꯜꯂꯛꯏꯁꯦ. ꯑꯗꯣ ꯅꯪꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ? ꯌꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯦꯗ, ꯌꯥꯅꯤꯡꯉꯤ. ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯔꯤꯕꯅꯤꯅ. ꯍꯣꯏ, ꯆꯨꯝꯃꯤꯅꯤ. ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯏ. ꯏꯆꯦ ꯂꯩꯕꯅꯤꯅꯅꯦ, ꯑꯩꯅ ꯏꯆꯦꯕꯨ ꯍꯦꯛꯇ ꯀꯥꯟꯊꯣꯛꯑꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯕ. ꯄꯥꯕ ꯍꯣꯏꯅꯁꯨ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ. ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯣ, ꯅꯣꯏ ꯏꯆꯦ ꯂꯩꯔꯤꯕꯅꯤꯅ. ꯑꯗꯨꯅꯤ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯗꯨꯅ. ꯅꯈꯣꯏ ꯆꯦꯁꯨꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ. ꯂꯤꯈꯩ ꯈꯨꯃꯨ ꯊꯣꯛꯑꯒ ꯂꯩꯔꯤ. ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯄꯥꯁꯨ ꯑꯝꯇ ꯀꯣꯏꯗꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ. ꯑꯗꯨꯗꯤ ꯂꯨꯗꯧꯔꯤꯅꯦ. ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯊꯨꯅ ꯊꯤꯗ ꯌꯥꯔꯔꯣꯏ. ꯈꯪꯗꯦꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ. ꯊꯣꯏꯕꯗꯤ ꯑꯐꯕ ꯅꯨꯄꯥꯅꯤ, ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯄꯥꯝꯃꯨꯏ. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯗꯣ ꯍꯣꯔꯦꯟ ꯋꯥꯐꯝꯁꯦ ꯅꯣꯏ ꯏꯆꯦꯗ ꯍꯧꯗꯣꯛꯎ. ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯇꯥꯡ ꯃꯇꯝꯅꯅꯤ. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯗ ꯍꯧꯗꯣꯛꯑꯒ ꯇꯥꯟꯅꯔꯒꯦꯅ. ꯑꯣ, ꯈꯟꯕꯅ ꯌꯥꯔꯣꯏꯌꯦ, ꯁꯠ ꯊꯨꯅ ꯍꯧꯗꯣꯛꯀꯗꯕ. ꯑꯩ ꯍꯧꯗꯣꯛꯑꯒꯦ. ꯑꯌꯤꯡꯕꯤꯅ. ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯍꯧꯗꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯒ ꯅꯈꯣꯏ ꯏꯆꯦꯅ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯂꯤꯔꯕ. ꯃꯁꯥꯅ ꯇꯥꯔꯒ ꯃꯥꯏ ꯂꯩꯖꯔꯝꯖꯅꯤ. ꯏꯃꯥ, ꯑꯩ ꯑꯃꯨꯛꯅꯦ ꯈꯠꯅꯕꯒ ꯉꯝꯃꯔꯣꯏꯀꯣ. ꯊꯣꯏꯕꯤꯗ ꯅꯣꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯣꯏꯕꯤ ꯃꯆꯦꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯅ. ꯅꯪꯁꯨ ꯌꯨꯝ ꯄꯥꯅꯤꯡꯉꯕꯣꯏꯔꯦ? ꯃꯆꯦꯒꯤ ꯋꯥꯉꯥꯡꯗꯨꯗ ꯊꯣꯏꯕꯤꯗꯣ ꯁꯥꯎꯅꯤꯡꯗꯨꯅ. ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯏꯆꯦꯒꯤꯗꯨꯕꯣ? ꯀꯩꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯅꯪꯅ ꯁꯥꯎꯒꯠꯂꯛꯏꯗꯨꯕꯣ? ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ. ꯏꯆꯦꯗꯧꯅ ꯈꯨꯃꯨ ꯊꯣꯛꯑꯒ ꯂꯩꯅꯤꯡꯗꯕ. ꯀꯩꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯊꯣꯏꯕꯤ ꯑꯃꯨꯛ ꯇꯞꯊꯗꯨꯅ. ꯏꯆꯦꯅ ꯌꯨꯝ ꯄꯥꯟꯗꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯟꯅ ꯄꯥꯟꯗꯣꯏꯅꯣ? ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤ. ꯏꯆꯦꯒꯤ ꯐꯤꯕꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯅꯤꯡꯉꯤꯅꯣ? ꯏꯁ, ꯑꯩꯒꯤ ꯐꯤꯕꯝꯅ ꯀꯩꯗꯧꯔꯕ? ꯅꯨꯄꯥ ꯑꯃꯇꯅꯦ ꯏꯆꯦ ꯂꯧꯅꯕ ꯊꯣꯔꯛꯑꯔꯣꯏ. ꯍꯣ, ꯊꯣꯔꯛꯇ꯭ꯔꯁꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯆꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ. ꯇꯥ ꯊꯣꯏꯕꯗꯣ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ, ꯏꯆꯦꯅꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒꯦ ꯍꯥꯏꯗꯨ ꯀꯣꯛ ꯀꯥꯍꯜꯂꯛꯑꯣ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯣ. ꯏꯆꯦ ꯍꯣꯡꯗꯅ ꯑꯩꯅ ꯍꯥꯟꯅ ꯀꯃꯥꯏꯅ ꯍꯣꯡꯗꯣꯏꯅꯣ? ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯣꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯦꯗꯅ. ꯑꯩꯅ ꯍꯣꯡꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯣꯡꯒꯅꯤ. ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯅꯌꯨꯝ ꯄꯥꯟꯕ ꯄꯟꯊꯔꯒ ꯂꯩꯍꯟꯕꯗꯨꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯅꯅꯦ, ꯏꯆꯦꯒꯤ ꯏꯐꯝꯗꯗꯤ ꯑꯃꯅ ꯍꯥꯟꯕ ꯑꯗꯨ ꯍꯥꯏꯕ ꯑꯗꯥ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯉꯣꯟꯗꯒꯤꯅꯦ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯣꯡꯉꯤꯕꯁꯤꯅꯤ. ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯊꯣꯏꯕꯗꯅꯦ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ ꯍꯥꯏꯈ꯭ꯔꯣ. ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯆꯦ? ꯏꯆꯦꯅ ꯌꯥꯅꯤ ꯍꯥꯏꯔꯦꯗꯅ. ꯄꯥꯕꯅꯗꯤ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯅꯤ, ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯌꯥꯅꯅꯕ ꯄꯥꯕꯗ ꯑꯗꯨꯝ ꯍꯥꯏꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯃꯥꯡꯒꯣꯟ ꯀꯥꯔꯛꯅꯕ ꯍꯥꯏꯈ꯭ꯔꯒꯦ. ꯍꯣꯏ, ꯍꯥꯏꯈ꯭ꯔꯣ. ꯑꯗꯨꯗꯤ ꯏꯆꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯥ? ꯇꯨꯝꯃꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ
ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯧꯗꯣꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯕꯥꯕꯥ, ꯅꯪꯅ ꯏꯆꯥ ꯑꯍꯜꯅꯤ, ꯅꯪꯅ ꯍꯥꯟꯅ ꯇꯧꯗꯗꯅ ꯅꯅꯥꯎꯅꯨꯄꯤꯅ ꯍꯥꯟꯅ ꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯌꯥꯗꯗꯨꯅ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯍꯣꯡꯈ꯭ꯔꯦ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯅꯥꯎꯅꯨꯄꯤ꯫ ꯏꯄꯥꯗꯤꯅꯦ, ꯅꯪ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯍꯣꯡꯕꯤꯕ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯁꯦ ꯅꯁꯥ ꯃꯇꯝ ꯆꯥꯔꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯕꯥꯕꯥ, ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤ, ꯃꯇꯝ ꯈꯤꯇꯪ ꯂꯧꯕ ꯄꯥꯝꯃꯤꯌꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯅ ꯃꯇꯝ ꯂꯧꯕꯗꯣ, ꯅꯪ ꯍꯣꯡꯕ ꯂꯣꯏꯔꯒ ꯅꯅꯥꯎꯅꯨꯄꯤ ꯑꯃꯨꯛ ꯐꯖꯅ ꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯋꯥꯐꯝꯁꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯅꯒꯦ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯂꯥꯏꯖꯥ, ꯕꯥꯕꯥ, ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯩꯅꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯍꯜ ꯂꯃꯟ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯐꯕꯗ ꯅꯠꯇꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯩ, ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯒꯤꯁꯨ ꯃꯥꯅ ꯆꯍꯤ ꯈꯔ ꯍꯟꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯤꯅꯦ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯄꯥꯁꯨ ꯃꯇꯣꯝꯇꯅꯤ ꯄꯣꯛ, ꯃꯤꯒꯤꯗꯤ ꯊꯨꯕ ꯄꯥꯝꯃꯤ, ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯤꯁꯛꯇꯣ ꯅꯥꯟꯊꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯕꯥꯕꯥ꯫ ꯆꯥꯎꯊꯣꯏꯁꯨ ꯇꯞꯅ, ꯐꯔꯦ ꯐꯔꯦ, ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯔꯕ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗ ꯇꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯕꯤꯁꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯛꯄ ꯃꯇꯨꯡꯅꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯧꯕꯒ ꯇꯨꯝꯗꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯧꯕꯅ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯍꯧꯗꯤ, ꯐꯤ ꯁꯥꯔꯒ ꯂꯩꯍꯧꯕꯅꯤ꯫ ꯐꯤ ꯁꯥꯕ ꯑꯃꯗꯤ ꯐꯈ꯭ꯔꯄꯣꯠꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯤ, ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯗꯧꯅꯤ, ꯈꯥꯝꯗꯨꯅ ꯊꯝꯕꯁꯨ ꯌꯥꯗꯦ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯁꯤꯅꯤ, ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ, ꯏꯃꯥ ꯏꯄꯥ, ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯅ ꯍꯦꯟꯅ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯄꯥꯝꯃꯨꯔꯤꯕꯅꯤ, ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ꯫ ꯑꯩꯗꯤ ꯑꯩ ꯈꯛꯇꯅ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯔꯥ ꯍꯥꯏꯕꯕꯣ? ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯌꯥꯝ ꯈꯪꯉꯤ, ꯑꯐꯕ ꯑꯉꯥꯡꯅꯤ꯫ ꯃꯥ ꯑꯃ ꯆꯠꯈꯤꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯕꯅꯤ꯫ ꯏꯅꯝꯃ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯀꯩꯝꯇ ꯋꯥꯠꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯝꯇ ꯋꯥꯠꯍꯜꯂꯨ꯫ ꯑꯗꯨꯅꯦꯕ, ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯗꯤ ꯏꯅꯝꯃ ꯍꯥꯟꯅ ꯍꯣꯡꯍꯟꯅꯤꯡꯕꯅꯤ꯫ ꯑꯩꯁꯨꯅꯤꯅꯦ, ꯏꯆꯦꯗꯒꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯣꯡꯉꯤ꯫ ꯑꯩꯅ ꯈꯟꯕꯅ ꯏꯆꯦ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯍꯣꯡꯕ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯏꯅꯝꯃꯁꯦ ꯂꯨꯍꯣꯡꯅꯤꯡꯗꯕꯒꯨꯝ ꯏꯇꯧ ꯇꯧꯏ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯨꯍꯣꯡꯗꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨ, ꯃꯇꯝ ꯌꯥꯝꯅ ꯍꯦꯟꯗꯣꯔꯛꯂꯤ꯫ ꯑꯩꯗꯤ ꯊꯥꯖꯔꯛꯇ꯭ꯔꯦ ꯍꯣꯡꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯔꯨꯔꯒꯅ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕ, ꯃꯌꯨꯝ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯕ, ꯃꯕꯨꯛ ꯐꯠꯇꯕ ꯇꯥꯔꯒ ꯇꯣꯛꯇꯣꯏꯕ꯫ ꯑꯗꯨꯅꯤ, ꯑꯗꯨꯝꯅ ꯈꯟꯅꯤ ꯈꯟꯕꯗ ꯑꯩꯁꯨꯅꯦ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯄꯥꯟꯗꯤ ꯌꯥꯝ ꯄꯥꯜꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯗꯤꯕ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯅꯝꯃꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯁꯨ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯐꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯏꯅꯝꯃꯅ ꯃꯑꯣꯡ ꯑꯃ ꯇꯧꯏ, ꯃꯕꯨꯛ ꯑꯃ ꯏꯐꯠ ꯐꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯁꯨ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯣ ꯈꯪꯕꯤꯔꯝꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯤ꯫ ꯈꯪꯉꯤꯅꯤ, ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯔꯤꯅꯣ? ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯈꯪꯕꯤꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯏꯆꯦꯒ ꯈꯔ ꯈꯦꯠꯅꯕꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯁꯨ ꯌꯥꯅꯗ꯭ꯔꯤꯕꯁꯦ꯫ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯄꯨꯔꯥ ꯏꯅꯦꯝꯄꯣꯛꯅꯤ, ꯏꯅꯦꯝꯅꯦ ꯃꯥꯅ ꯑꯣꯏꯔꯤꯁꯦ꯫ ꯊꯧꯕ ꯅꯣꯛꯇꯨꯅ, ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ?
ꯍꯥꯟꯅꯗꯤ ꯁꯥꯎꯅꯤꯡꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯁꯥꯎꯅꯤꯡꯉꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤꯅꯦ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯁꯤ ꯑꯁꯣꯏꯕ ꯈꯛꯇꯗ ꯍꯩꯇꯦ ꯇꯥꯛꯄꯗꯨꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯨꯛꯁꯥꯎ ꯁꯥꯎꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯦ ꯏꯅꯝꯃꯒꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯏ ꯃꯥꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯩꯔꯦ ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯗꯣ ꯅꯪ ꯃꯥꯒ ꯃꯥꯟꯅꯔꯒ ꯈꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯈꯟꯅꯔꯣꯏꯗ ꯏꯆꯦꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯍꯦꯛ ꯃꯥꯟꯅꯔꯨꯕꯗꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣꯝ ꯍꯦꯛꯇ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯊꯦꯡꯅꯕ ꯇꯜꯂꯦ ꯑꯩꯉꯣꯟꯗꯒꯁꯦ ꯅꯨꯄꯤꯅ ꯉꯝꯃꯤ ꯉꯝꯃꯤ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯇꯣꯏꯅꯤ ꯑꯩꯁꯨꯅꯦ ꯑꯗꯨ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯟꯅꯅꯤꯡꯗ꯭ꯔꯕ ꯑꯩꯅ ꯐꯅ ꯆꯨꯝꯃꯕꯁꯨꯅꯦ ꯏꯅꯝꯃꯅ ꯑꯆꯨꯝ ꯁꯥꯗꯨꯅ ꯍꯦꯛꯇ ꯑꯣꯟꯈꯠꯂꯛꯇꯣꯏꯕ ꯈꯪꯉꯕ ꯑꯗꯨꯅꯤ ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯁꯨꯅꯦ ꯏꯁꯧꯗꯣ ꯑꯁꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯩ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅꯤꯗꯅ ꯁꯤꯗꯅꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯐꯩꯗꯥꯅ ꯍꯥꯏꯁꯦ ꯄꯥꯛ ꯌꯥꯔꯣꯏꯕꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯒ ꯏꯅꯝꯃꯒ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯅꯍꯥꯟꯅ ꯃꯇꯝ ꯆꯥꯅꯅꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯄꯥꯕꯗꯤ ꯈꯔ ꯄꯪꯖꯕꯁꯤꯗ ꯏꯆꯦꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏꯅ ꯇꯧꯔꯒ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯄꯨꯛ ꯐꯠꯇꯕ ꯇꯥꯗꯣꯏꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯊꯣꯛꯄ ꯊꯣꯛꯄ ꯃꯃꯥꯏ ꯂꯥꯛꯆꯔꯖꯅꯤ ꯍꯣꯏ ꯊꯣꯏꯕꯤ ꯍꯥꯟꯅ ꯐꯖꯅ ꯂꯨꯍꯣꯡꯈꯤꯁꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯪ ꯐꯤ ꯁꯥꯔꯨꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯊꯣꯏꯕꯤꯒ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯛꯈꯨꯝꯗꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯅꯅꯕ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯊꯧꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯏꯆꯦꯗꯤ ꯃꯄꯥꯟꯗ ꯐꯤ ꯁꯥꯍꯧꯕꯅꯤ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯀꯧꯔꯨꯔꯣ ꯍꯣꯏ ꯂꯥꯡꯂꯦꯟ ꯃꯄꯥꯟꯗ ꯂꯥꯏꯖꯕꯨ ꯀꯧꯕ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖ ꯃꯄꯥꯟꯗ ꯈꯨꯖꯤꯟ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦꯕ ꯂꯣꯏꯔꯦ ꯄꯥꯕꯒ ꯅꯨꯄꯥꯒꯁꯨ ꯂꯩꯍꯧꯔꯦ ꯀꯔꯤ ꯊꯣꯡꯉꯤꯅꯣꯅꯦ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯏꯅꯝꯃ ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯍꯧꯔꯁꯦ ꯏꯅꯝꯃ ꯏꯔꯣꯟꯕꯗꯨꯁꯨ ꯍꯥꯎꯅꯤꯌꯦ ꯅꯨꯄꯥꯒ ꯄꯥꯕꯒꯁꯨ ꯂꯥꯛꯑꯦ ꯃꯣꯏꯅꯁꯨ ꯂꯥꯛꯑꯣꯅ ꯂꯥꯏꯖ ꯐꯠ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯦꯗꯅ ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯆꯤꯟ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯁꯝꯁꯦ ꯍꯦꯛ ꯐꯣꯏꯗꯠꯄ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯏꯆꯦ ꯂꯥꯛꯍꯧꯔꯕꯣ ꯆꯥꯅꯤꯡꯗꯦ ꯀꯣꯟꯅ ꯆꯥꯒꯦꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯍꯧꯔꯗꯤ ꯐꯒꯗꯕꯅꯤꯅꯦꯍꯦ ꯍꯥꯏꯕꯅꯦ ꯄꯥꯕ ꯑꯗꯣ ꯌꯥꯔꯛꯇꯦ ꯐꯔꯦ ꯀꯣꯟꯅꯅꯦ ꯃꯥꯏꯅ ꯆꯥꯖꯔꯁꯅꯤ ꯅꯪ ꯆꯥꯊꯣꯛꯑꯣꯀꯣ ꯍꯣꯏ ꯄꯥꯕ ꯏꯃꯧꯒꯤ ꯏꯔꯣꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯉꯥꯔꯤ ꯑꯍꯥꯎꯕꯅ ꯂꯣꯟꯕꯒꯤꯅꯤ ꯅꯪꯒꯤ ꯕꯣꯔꯥꯁꯤꯕꯨ ꯂꯩꯍꯧꯗ꯭ꯔꯕꯣ ꯂꯩꯔꯗꯤ ꯈꯔ ꯍꯥꯞꯄꯣ ꯂꯩꯍꯧꯔꯤꯌꯦ ꯍꯥꯞꯄꯛꯀꯦ ꯄꯥꯕꯒꯤꯁꯨ ꯍꯥꯞꯄꯛꯀꯦꯁꯦ ꯌꯥꯔꯦ ꯑꯅꯤꯁꯤꯅ ꯌꯥꯔꯦ ꯍꯦꯟꯅꯒ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯄꯥꯕ ꯀꯩꯗꯧꯔꯒꯦ ꯏꯆꯦꯒꯤ ꯃꯇꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯆꯦꯒꯤ ꯃꯇꯥꯡ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯄꯥꯕ ꯆꯥꯎꯊꯣꯏ ꯊꯣꯡꯖꯤꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩꯒ ꯇꯥꯔꯗꯤ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯛꯇꯣꯏꯅꯤ ꯇꯥꯔꯣꯏꯗ ꯄꯥꯕ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯤꯅ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯅꯆꯦꯁꯤꯅ ꯈꯜꯂꯤꯁꯦ ꯍꯥꯟꯅꯗꯤ ꯅꯨꯄꯥ ꯍꯣꯡꯕ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏ ꯂꯣꯏꯔꯒ ꯃꯥꯒꯤ ꯇꯞꯅ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯅꯦ ꯂꯣꯏꯅ ꯂꯣꯏꯔꯒ ꯃꯥꯒꯤ ꯍꯧꯗꯣꯛꯂꯨꯔꯒꯅꯅꯦ ꯍꯧꯖꯤꯛꯇ ꯄꯟꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯏꯄꯥꯅ ꯈꯤꯇꯪ ꯍꯥꯏꯔꯨꯔꯒꯅ ꯀꯞꯇꯨꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯔꯥ ꯇꯥꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯗꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡ ꯌꯨꯝ ꯄꯥꯟꯗꯅꯕ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯁꯦ ꯑꯗꯨꯅꯤꯅꯦ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯀꯦ ꯇꯧꯕꯁꯨ ꯏꯆꯦꯒꯤ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯆꯦꯁꯦ ꯋꯥꯔꯤ ꯁꯥꯕ ꯏꯌꯥ ꯌꯥꯗꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ
ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯄꯥꯕ. ꯑꯗꯨꯅꯤꯅꯦ. ꯁꯤ ꯍꯥꯏꯔꯨꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯇꯥꯔꯒ ꯇꯣꯛꯏ. ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯪꯗ꯭ꯔꯦ ꯅꯆꯦꯒꯤ ꯃꯑꯣꯡꯁꯦ. ꯄꯥꯟꯗꯕꯤꯗꯅꯦ ꯌꯨꯝꯗ ꯂꯩꯔꯒꯦꯒ ꯂꯩꯖꯔꯁꯅꯨ. ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯗꯤ ꯇꯧꯗꯣꯔꯤꯒꯦ? ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯗꯅ. ꯏꯆꯦꯅ ꯁꯨꯝ ꯉꯝꯍꯜꯂꯗꯤ ꯌꯥꯔꯔꯣꯏꯗ. ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ? ꯂꯩꯖꯕ ꯇꯥꯕꯅꯤ. ꯊꯧꯕꯅ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯄꯥꯕꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ. ꯈꯪꯗ꯭ꯔꯦ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏ ꯆꯥꯛ ꯆꯥꯕꯗꯣ ꯂꯣꯏꯁꯤꯟꯗꯨꯅ, ꯏꯄꯥ ꯍꯧꯒꯠꯂꯝꯃꯒꯦꯀꯣ. ꯍꯣꯏ ꯕꯥꯕꯥ. ꯆꯥꯎꯊꯣꯏ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯅ, ꯃꯈꯣꯏ ꯗꯥꯗꯥ ꯆꯥꯛ ꯈꯔ ꯍꯥꯞꯄꯝꯈꯣꯔꯥ? ꯌꯥꯔꯦꯗ, ꯑꯣꯏ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯄꯥꯟꯗꯅ ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯇꯧꯕꯅꯦ ꯕꯥꯕꯥ. ꯑꯣ. ꯏꯟꯖꯥꯡꯕꯨ ꯍꯧꯕ꯭ꯔꯣ ꯕꯥꯕꯥ? ꯑꯁ, ꯏꯟꯖꯥꯡꯒꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯍꯥꯎꯏ. ꯏꯄꯥꯗꯤ ꯆꯥꯛꯄꯨ 2ꯔꯛ ꯍꯥꯞꯄꯤꯅꯦ. ꯑꯗꯨꯗꯤ ꯕꯥꯕꯥ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯏ. ꯆꯥꯊꯣꯛꯎꯔꯣ. ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯂꯛꯂꯝꯃꯤ. ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯅ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯀꯩꯅꯣ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯑꯒ ꯂꯨꯈꯥꯛ ꯃꯌꯥꯝꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ. ꯂꯥꯡꯂꯦꯟ ꯆꯤꯟꯅ ꯊꯣꯛꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯏꯅꯝꯃ, ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯒꯤꯅꯤ. ꯑꯩꯁꯨ ꯍꯦꯛ ꯇꯣꯛꯄꯒ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯝꯃꯤꯅꯤ. ꯏꯕꯨꯡꯉꯣꯒ ꯄꯥꯕꯒꯗꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯑꯦꯅ? ꯍꯣꯏ, ꯃꯣꯏꯅ ꯍꯥꯟꯅ ꯇꯣꯛꯈ꯭ꯔꯕꯅꯤ. ꯅꯪꯅ ꯃꯇꯝ ꯂꯦꯟꯗꯅ ꯆꯥꯍꯧꯔꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯂꯥꯡꯂꯦꯟ ꯈꯨꯝꯂꯛꯇꯦ. ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯑꯗꯨ. ꯂꯥꯏꯖꯅ, ꯁꯤꯔꯣ ꯑꯩꯒꯤ ꯆꯥꯛꯁꯦ? ꯃꯥꯅꯤ ꯏꯅꯝꯃ. ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯛꯑꯣ. ꯂꯥꯏꯖꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯋꯤ. ꯂꯥꯡꯂꯦꯟ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯅ. ꯏꯁꯤꯡ ꯐꯥꯎꯕ ꯀꯜꯂꯒ ꯆꯥꯛ ꯆꯥꯕ ꯉꯝꯖꯗ꯭ꯔꯕꯅꯦꯕ ꯇꯧꯔꯤꯁꯦ. ꯏꯅꯦꯝꯄꯣꯛꯇ ꯁꯦꯕꯥ ꯇꯧꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯃꯥꯅꯕꯨ ꯈꯔ ꯍꯦꯟꯖꯤꯜꯂꯤ. ꯁꯣꯟꯕꯃꯛꯁꯨ ꯅꯠꯇꯦ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤ. ꯂꯩꯁꯥꯕꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ. ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯕ. ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯂꯥꯡꯂꯦꯟ ꯃꯥꯟꯅꯕ ꯇꯟꯕꯅ ꯏꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯄꯤ. ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯛꯏ. ꯑꯁꯨꯝꯅ ꯂꯨꯈꯥꯛ ꯃꯔꯛꯇ ꯆꯥꯕꯁꯦ ꯇꯧꯍꯩꯗꯦ, ꯐꯠꯇꯦ ꯈꯪꯕ꯭ꯔꯥ? ꯑꯁꯨꯝꯅ ꯆꯥꯕ ꯍꯧꯅꯗꯦ. ꯑꯗꯨꯒꯅꯦ, ꯑꯩ ꯍꯩꯁꯨ ꯍꯩꯅꯗꯦ. ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯒꯅꯨ. ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯅ. ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯗꯅ. ꯑꯩꯗꯤꯅꯦ, ꯉꯁꯤ ꯑꯩꯒꯤ ꯏꯆꯤꯟꯗꯨ ꯂꯥꯛꯀꯗꯧꯔꯦ. ꯋꯥꯈꯜ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ ꯏꯅꯝꯃ. ꯍꯧꯖꯤꯛꯇꯤꯅꯦ ꯂꯣꯏꯁꯜꯂꯛꯑꯅꯨ. ꯑꯩꯅ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯍꯧꯔꯣ. ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯂꯥꯏꯖ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ. ꯍꯅꯨꯕꯤ ꯉꯥꯡꯒꯟꯕꯤ ꯑꯃꯒꯨꯝꯅ, ꯏꯔꯣꯟꯕꯁꯦ ꯉꯥꯔꯤ ꯅꯝꯕ ꯈꯔ ꯋꯥꯠꯂꯤ. ꯋꯥꯠꯇꯕꯅꯤꯗ ꯏꯅꯝꯃ. ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯕ ꯍꯩꯕꯗ ꯈꯨꯜ ꯑꯁꯤꯗ, ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯄꯥꯕꯅꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤ ꯍꯥꯏꯔꯝꯃꯤ. ꯅꯍꯥꯟꯈꯩ ꯏꯔꯣꯟꯕꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯍꯥꯏꯅ ꯆꯥꯛꯇꯣ 2ꯔꯛꯄꯨ ꯍꯥꯞꯄꯒ ꯆꯥꯈꯤ. ꯑꯩꯈꯣꯏ ꯄꯥꯕꯗꯤꯅꯦ, ꯍꯥꯎꯅ ꯊꯣꯡꯉꯁꯨ ꯍꯥꯎꯇꯅ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯆꯥꯕꯅꯤ. ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ. ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ, ꯁꯤꯒꯨꯝꯕꯁꯦ ꯍꯦꯛꯇ ꯍꯥꯏꯅꯩ. ꯍꯥꯏꯅꯗꯕꯤ ꯈꯔ ꯍꯩꯖꯤꯜꯂꯨꯅꯦ ꯅꯪꯕꯣ. ꯌꯨꯝꯁꯤꯗ ꯃꯤ ꯅꯨꯡ ꯂꯥꯛꯇꯅ ꯆꯥꯛ ꯆꯥꯕ ꯊꯣꯛ. ꯁꯨꯃꯥꯏꯅ ꯏꯔꯣꯜꯂꯒ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ. ꯃꯤꯅ ꯆꯥꯅꯤꯡꯉꯣꯏ. ꯌꯨꯝ ꯄꯥꯟꯕꯁꯨ ꯐꯅꯗꯤ ꯀꯨꯏꯔꯦ. ꯍꯩꯕꯗꯤ ꯌꯥꯔꯕꯅꯤ ꯅꯪꯁꯤ. ꯂꯥꯡꯂꯦꯟꯁꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯣꯡꯂꯛꯄꯁꯤꯗ ꯅꯣꯡꯃꯇ ꯏꯅꯝꯃꯅ ꯍꯥꯎꯋꯦꯅ ꯍꯥꯏꯈ꯭ꯔꯕꯣ? ꯍꯩꯃꯥ, ꯍꯥꯎꯇꯅ ꯊꯣꯡꯉꯗꯤ ꯀꯃꯥꯏ ꯍꯥꯎꯋꯦ ꯍꯥꯏꯗꯣꯏꯅꯣ? ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯍꯥꯎꯔꯕꯁꯨ ꯏꯅꯝꯃꯅꯗꯤ ꯍꯦꯛꯇ ꯍꯥꯎꯇꯕ ꯃꯥꯜꯂꯤ. ꯏꯅꯝꯃꯒꯤ ꯆꯤꯟꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯆꯤꯟꯅꯣ ꯈꯪꯗꯦ. ꯍꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯂꯥꯡꯂꯦꯟꯅ, ꯏꯅꯝꯃ, ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯛ ꯋꯥꯅ ꯊꯣꯡꯗꯅ ꯍꯣꯠꯅꯔꯤꯁꯦ
ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯍꯥꯎꯋꯦ ꯍꯥꯏꯕ ꯇꯝꯕꯤꯌꯨ꯫ ꯑꯁꯨꯛ ꯋꯥꯅ ꯀꯥꯏꯅ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯋꯥꯏ ꯋꯥꯗꯦ ꯍꯥꯏꯕꯁꯦ ꯏꯅꯝꯃꯗꯤ ꯊꯣꯡꯗꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏ꯫ ꯀꯔꯤꯒꯤ ꯊꯣꯡꯗꯕ? ꯅꯪ ꯂꯥꯛꯑꯒ ꯅꯪꯅ ꯊꯣꯡꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯑꯩꯅ ꯉꯥꯛꯇꯅꯤ ꯊꯣꯡꯉꯒ ꯂꯥꯛꯏꯁꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯈꯔ ꯊꯣꯡꯉꯒ ꯌꯥꯝꯅ ꯊꯕꯛ ꯐꯕ ꯁꯥꯒꯅꯨ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯗꯤ ꯏꯅꯝꯃꯅ ꯅꯣꯡꯃꯇ ꯊꯣꯡꯗꯦ, ꯊꯣꯏꯕꯤꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯍꯥꯏꯅ ꯃꯗꯨ ꯑꯉꯥꯡꯗꯨꯃꯁꯨ ꯑꯗꯨꯝꯅꯒ ꯍꯥꯏꯔꯝꯃꯤꯕ? ꯏꯅꯝꯃꯅ ꯍꯩꯔꯤꯁꯦ ꯃꯅꯦꯝꯄꯣꯛ ꯁꯥꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯅꯝꯃꯗ ꯇꯧ ꯍꯥꯏꯔꯗꯤ ꯑꯝꯇꯁꯨ ꯍꯩꯔꯣꯏ꯫ ꯍꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯟꯈꯠꯇꯨꯅ ꯅꯆꯤꯟ ꯈꯨꯝꯃꯛꯏꯗꯤ? ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯇꯥꯛꯄꯤꯔꯒ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯆꯦ, ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯜꯂꯤꯕꯅꯤꯅꯦ꯫ ꯑꯍꯜ ꯑꯩꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯇꯥꯛꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥ? ꯁꯤꯗ ꯅꯪꯅ ꯑꯣꯟꯈꯠꯇꯅ ꯅꯆꯤꯟꯗꯣ ꯑꯩꯉꯣꯟꯗ ꯈꯨꯝꯕ ꯁꯥꯔꯤꯅꯤꯅꯦ ꯍꯥ? ꯈꯨꯝꯃꯤꯕꯅꯦꯕ ꯅꯆꯤꯟꯗꯣ꯫ ꯈꯪꯅꯤ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯏꯕꯨꯡꯉꯣꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯍꯥꯎꯇꯦꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤ, ꯍꯩꯇꯦ ꯍꯥꯏꯕꯕꯨ ꯍꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯕꯦꯝꯃ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯍꯥꯏꯅꯤꯡꯉꯒ ꯍꯥꯏꯗꯣꯛꯆꯧꯅ ꯅꯋꯥ ꯂꯧꯗꯦ꯫ ꯑꯁꯣꯏꯕ ꯇꯥꯛꯄꯗꯣ ꯈꯨꯇꯥꯛ ꯑꯃ ꯇꯧꯕ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯆꯠꯈꯤ ꯂꯥꯏꯖꯥ ꯃꯈꯨꯠꯇꯨ ꯊꯕꯥꯛꯇ ꯐꯨꯗꯨꯅ꯫ ꯏꯁ, ꯃꯆꯤꯟꯒ ꯈꯨꯝꯃꯛꯑꯗꯅ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ꯫ ꯃꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯒ ꯃꯆꯤꯟꯒ ꯈꯨꯝꯃꯗꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯏꯕꯨꯡꯉꯣꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯒꯦ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯀꯥ ꯑꯗꯨꯗ ꯁꯥꯎꯅ ꯆꯪꯂꯛꯏ ꯊꯧꯕꯅ꯫ ꯀꯩꯗꯧꯔꯒꯦ? ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯒ ꯆꯪꯉꯛꯏꯗꯨꯅ? ꯉꯁꯤꯗꯤꯅꯦ ꯁꯥꯎꯅꯤꯡꯗꯅ ꯏꯅꯝꯃꯒ ꯈꯠꯅꯕ꯫ ꯑꯩꯅ ꯃꯥꯟꯅꯒꯅꯣꯅ ꯍꯥꯏꯔꯒ ꯏꯅꯝꯃꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯕ꯫ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯄꯔꯞ ꯄꯔꯞ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯆꯪꯉꯛꯑꯦ꯫ ꯉꯁꯥꯏ ꯑꯩꯅ ꯆꯥꯅꯅꯕ ꯀꯧꯕꯗꯗꯤ ꯌꯥꯗ꯭ꯔꯦ, ꯃꯔꯩ ꯃꯔꯥ ꯇꯧꯗꯅ꯫ ꯑꯗꯨꯒ ꯆꯥꯅꯕ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯃꯇꯝꯗꯣ ꯌꯥꯝꯅ ꯈꯦꯠꯅꯕꯁꯨ ꯅꯠꯇꯦ꯫ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯣꯗꯅ꯫ ꯑꯗꯨꯒ ꯆꯪꯉꯛꯑꯦ, ꯂꯨꯈꯥꯛ ꯂꯣꯏꯁꯟꯗꯤ꯫ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯕ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯗ ꯃꯇꯝ ꯂꯦꯜꯂꯒ ꯆꯥꯏ, ꯊꯕꯛ ꯇꯧꯕꯗ ꯇꯥꯛꯅꯩ꯫ ꯂꯨꯈꯥꯛ ꯆꯥꯏꯔꯒ ꯆꯥꯕ ꯐꯠꯇꯦ, ꯂꯣꯏꯁꯟꯗꯦ꯫ ꯑꯗꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯍꯥꯎꯇꯦ, ꯃꯧ ꯑꯣꯏꯕ ꯀꯨꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯍꯩꯇꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ? ꯅꯠꯇꯦ, ꯏꯅꯝꯃꯒꯤꯗꯨꯗꯤ ꯊꯑꯣꯏꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯔꯣꯏ ꯁꯨꯝꯗꯣꯛꯄ꯫ ꯁꯨꯝ ꯃꯥꯟꯅꯗꯦ ꯍꯥꯏꯗꯦꯅ ꯍꯦꯟꯖꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯅꯅꯦ ꯈꯔ ꯈꯔꯁꯨ ꯃꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯂꯥꯏꯖꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ, ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯀꯧꯔꯛꯏꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ? ꯑꯝꯇ ꯊꯣꯛꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯁꯥꯎꯅ꯫ ꯂꯩꯁꯥꯕꯤ ꯐꯠꯇꯕꯤ, ꯈꯨꯃꯨ ꯊꯣꯛꯄꯤꯁꯦ, ꯃꯁꯝꯁꯦ ꯍꯦꯛ ꯐꯣꯏꯗꯠꯄ꯫ ꯊꯧꯕ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯆꯦ? ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯣ? ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯏꯆꯦ? ꯃꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯒ ꯃꯥꯅ ꯃꯆꯤꯟ ꯈꯨꯝꯗꯅ, ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡꯂꯣ? ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯑꯩꯅ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯒꯅꯤ? ꯏꯃꯥ ꯂꯩꯗꯅ ꯏꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯦ ꯑꯩꯅ ꯇꯥꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯥꯅ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯗꯦ꯫ ꯑꯩꯅ ꯇꯥꯛꯂꯤꯕꯗꯣ ꯃꯥꯒꯤ ꯐꯅꯅꯕꯅꯤ, ꯐꯠꯇꯅꯕ ꯅꯠꯇꯦ꯫ ꯃꯥꯕꯨ ꯐꯅꯅꯕ ꯇꯥꯛꯂꯤꯕ ꯑꯗꯨꯗ ꯍꯣꯏ ꯍꯣꯏ haidana mana tapam thoktro madu tabagi mahutta mana aingoda machinga onkhatana khumine nangi nupi se yamna ngami ibungo aina khwaidagi saubase aina phanana ba haiba takpada machin khumukpase ngallingai dane warak haudrabadi yararoi thakka ba sum hela ani aduna ne ngallingai asida nangna phuhau chaihau ko ije anganga chamana birunuda kaino ibungo nang haido ije ai thabak thing thabak chalage horin kona sanarase wado hairaga thauba thongalomda thokre laijana o aidi na han makai khangde aigi upa sidi nupi gi khudom bida leiramedana aina na ha makai khangludabane laija mapada mu onsinduna baba namau nupi se kainom tawre kaidawrage aingondaga ne
macin onkhatlaga khumei. Kari hairuribanoने? Aina magi asoiba khara nganguba. Adudane macin do hangkana khumei ba baba. Nati, nakhoi ani bu khanaganuni. Baba, ibungo da so haire. Ibungo sune magi nupigi michang changbadawna tawi. Bema, Baba, mana sumaina macin khumadi yararoi. Adunane ngallingaida warak watemdaba yararoi. Mana tawba khuding aikoina thinghaudrabadi. Baba, imungse mana pura pankidoini. Ibungo su magi makhutta laikhraga mana haiba khudingmak yakhrani. Baba ga se hayengwai thina thinane mana tawduse baba. Hai, aduk hakna phattaba mawdi natene. Adumna tawrida. O adunane babana phana khanbaginidana. Yengoi, ipagi bema. Yariba makhai khana jainadana na bahon. Mina noknakhini. Ningolga mawga khanai haina hainakhini ko. Baba, ipa aduguma khana jainabado pamde. Baba, aina lale siraba adudi. Hai, ipana haibadi aduna tene. Khange baba. Wado hairamlaga laija sauna changki. Chawthoina. Kamdong, aigi ichanupi sire. Kamaina hainani tawriside. Nongmagi numit aman langlen mapanda laklam. Mama tombiga wari sanaduna lairami. Numidang wairam hallo khara ingtharaga. Hoima. Thoibidi toina laktrabo. Hanadi khara toina laambani ima. Ado hojikte laktre. Karigino laktribo. Masa ngamdabro. Ana ayika yawbro. Ima, akhoi thoibido masa wai sangde. Hima. Asengboro nangna hairisibo. Hoi ima. Pause tabada nungaida. Aisu yam nungai. Nakhoi pabo hoi thawbo hoi su haraubana loiramani. Hoi ima. Makhoi su haraubana loirabani. Hai, ado ngai. Nakhoi gina kayang waliba. Kuina roide ima khoi gisu. Yam kuina laibisu phate. Imana kalingai sidane isudu uhawba pami. Hoima, Tombina. Nakoina na malai sa tudi kamdawri. Mayum pandri, adum palaroi haibro. Pangadaba mandri ima. Karigino ne mana mayum pandri dubo. Khangde da ima. Laiminaba yam nungaide. Mana aikhoi thoibigumna pharabadi. Mana yum pandana lairaba sukai sukaide. Ima, punsi supa laiminaba da akaiba laide. Yumdo, inamagi su yumne. Ima, nacha adu hangna phattaba nupi nate. Punsi chupa laiminaduna. Nachana siba tawrabasu kaisu kaiba laide. Adubu laiminaba yagadaba nupi nate. Thoibiga machin manawsu. Asuk yamna khetnaribase karigino sini. Khangde ima, magise thawoina mayum palo yawna panjibani. Mana yumduda makok saraga manipok saraga laining. Ima, mabuk phattaba nupini. Aiba nungsiba nate. Asoiba takpibasu nate. Khongthang khuding yengsinduna imung kainanaba khatnanaba silibani. Asukuibase aina manadana lakpani. Ado handakti aisu ngamaktadana kharadi khatnari. Ibungodi kemta haidro. Haidi masu loina khangbani. Thoibina su khangbani. Inamabu yaba hairagadi paba khaktani. Adubudi machanupini na ima mana tawraga lairise tumbaga chabagani. Karimta tawbana te daidi. Aigi khongthang khuding yengsinbaga. Asoiba thiba. Yum thugaiba pamba. Karamba makhalgi nupino khangdrene. Ima, mana mingonda saba warisu ai tarabani. Kari wari yune. Laikaida mana aise phana wari saba nate. Aise yolibani. Ado, aina mana pibanate ima. Yam sathiba nupini dana madugi laisabido. Mana hai hairi. Aiga imong aduga sauna halaga naya nupa ibani sauraga tongana laikraga. Babaga maga inkholda magi mingda palaga laini kaina paw matai. Kaino ne haisiba. Asigamna phattaba. Wakhala dudine aidi nongmada khalude ima. Yamna ngamida. Nongmada babada aina thina tawbusu nate. Tawge haina su nongmada khande. Aina ngasi phawba. Hek pokpa ipagumda khanduna lakpani. Seba tawduna lakpani. Khangi khangi. Ichagi magundine imana munna khangi.
ꯑꯗꯨꯒ ꯃꯥꯅ ꯄꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯊꯤꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕ꯫ ꯄꯥꯕꯗꯤ ꯄꯪꯕꯅꯤꯅ ꯊꯥꯖꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯗꯣ ꯄꯥꯝꯂꯨꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯂꯣꯏꯅ ꯂꯧꯖꯈꯤꯁꯅꯨ, ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗ ꯃꯕꯨꯛ ꯑꯁꯨ ꯌꯥꯝꯅ ꯐꯠꯇꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯐꯠꯇꯕ ꯍꯧꯔꯛꯑꯕꯅꯤꯅ ꯏꯃꯥ, ꯑꯩꯁꯨ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯐꯔꯦꯅꯦ, ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯃꯄꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯕꯤꯕꯗꯤ ꯌꯥꯏꯗꯅ, ꯇꯨꯡꯒꯤꯗꯃꯛ꯫ ꯑꯗꯨꯒꯤꯁꯨ ꯈꯟꯗꯦ, ꯃꯁꯥꯒꯤ ꯈꯛꯇ ꯈꯟꯕ꯫ ꯃꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯣꯡꯒꯗꯕꯅꯤꯅꯦ꯫ ꯄꯥꯜꯂꯨ ꯌꯥꯗꯦ ꯏꯃꯥ, ꯄꯥꯜꯂꯔꯣꯏ꯫ ꯅꯌꯥ ꯅꯨꯄꯥꯅꯁꯨ ꯄꯥꯕꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯇꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯐꯠꯇꯕ ꯇꯥꯔꯒ ꯇꯣꯛꯏ ꯈꯪꯕ꯭ꯔꯥ? ꯌꯨꯝꯒꯥꯏꯕꯤꯅꯤ ꯃꯥꯅ ꯑꯣꯏꯔꯒ ꯂꯩꯔꯤꯁꯤ, ꯌꯨꯝꯒꯥꯏꯕꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯂꯩ꯫ ꯅꯨꯄꯤ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯉꯣꯟꯗꯅꯦ ꯅꯝꯗꯅ ꯄꯤꯁꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯃꯥ? ꯅꯈꯣꯏ ꯅꯅꯝꯃꯗꯣ ꯐꯠꯇ꯭ꯔꯁꯨ ꯃꯁꯛꯇꯤ ꯐꯖꯕꯅꯤꯅꯦ꯫ ꯐꯖꯕꯅꯦ ꯏꯃꯥ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯍꯦꯛꯇ ꯄꯤꯁꯜꯂꯁꯤ꯫ ꯏꯅꯝꯃꯅ ꯌꯥꯔꯛꯑꯣꯏꯌꯦ ꯏꯃꯥ꯫ ꯍꯩ, ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯅꯨꯄꯥꯗꯨꯅ ꯐꯥꯍꯟꯒꯗꯕꯅꯤ꯫ ꯑꯁ, ꯋꯥ ꯀꯥꯏꯅꯔꯛꯑꯣꯏꯗ꯭ꯔꯣ? ꯀꯥꯏꯅꯔꯣꯏ ꯑꯗꯨꯒꯤꯗꯤ ꯏꯃꯥꯅ ꯁꯤꯟꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯐꯥꯕ ꯍꯥꯏꯁꯦ ꯃꯥꯗꯤ ꯐꯔꯕꯅꯤ꯫ ꯁꯥꯒꯩꯅꯁꯨ ꯑꯍꯜ ꯂꯃꯟꯅꯁꯨ ꯐꯥꯕ ꯑꯣꯏꯔꯁꯨꯅꯦ ꯑꯗꯨꯝ ꯄꯤꯊꯣꯔꯛꯑꯗꯕꯅꯤ, ꯌꯥꯝꯅ ꯂꯤꯔꯕꯅꯤꯅ꯫ ꯑꯗꯣ ꯏꯃꯥ, ꯐꯥꯔꯒ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯗꯤ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯐꯥꯍꯜꯂꯦꯗꯅ꯫ ꯑꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒꯤꯗꯤꯅꯦ ꯏꯃꯥꯅ ꯌꯥꯅꯕ ꯇꯧꯔꯒꯦ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯍꯜꯂꯨ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯇꯣꯝꯕꯤꯅ ꯁꯤꯟꯕ ꯅꯨꯄꯥꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯅꯁꯨ ꯁꯥꯒꯩ ꯅꯥꯇꯩꯅꯁꯨ ꯂꯤꯔꯒ ꯂꯩꯕꯒꯤ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯏꯖ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯦ ꯈꯟꯕ ꯑꯁꯥ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯥꯒꯠꯆꯕ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯊꯧꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯔ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫